न्यूज चेकोन यूम खर मई चाखरे असेंबली मिफम ममांगदा कुकी सिंग मिटे सिंबु लान उहनब होनरक्लब्रा ngasi nungtil pung ani khara helakpada news chekon area da lanjena khibadagi mi leinadraba yum khara mai chakhibagi thodok asi July 10 dagi chathakhiba parliament session mangoina na thadugi taramapanda nupi ani da mitei lamhen bangang kharana amot pathawak chathaki haibagi video viral ohelakhiba adugumna thasigi kunmapanda taranithoi suba Manipur legislative assembly gi mari suba mifam nongma khaktamak pangthokna balepne khibagi mangoina na mitei singbu lan uhanaba kuki lamhen makharan satharakpa thawong oigadra haina thodok thokpam gi akoibada leiba miyamna phongdoknarli mai chakiba yum singadu pakagi building ama yauna kachagi yum ani amasung yum ahum asina wairakpa yum kharagani thodok thokpum gi akoibada leiriba miyam maroina nupi singna thodo asi kuki gi miyoi kharana thawoina thokan bo oigani hairi maramdi mai chakiba yum sing asi taba lambi punamak handaki lamna si satharakpadagi uwa amasung utup watup yauna makhal makha kya gi polam sing sina duna mi sangba yadana ba thingjinduna thamlakhibagi mathakta CRPF RPF ki masing yamlo personnel singna sayom sana yom sin dunia yam section ngak selakhiba mafam mani hairi mai chakpagi pautabadi fire service laktuna muthana bahonaki adumoinama kachagi yum ani di kanbang amhodana tumna jaki thodok thokpom dagi police na Honda Activa ama gas cylinder ama amasung bora de yauram bus cheng khara puthoraktuna makhoi gari da hapkatuna punana bahonarakpada khoisaunara bonupi mayamna gari mathakta kakhatuna polam singadu makha da langtharaktuna puhandana bahonaki polam singadu police na makhoina purakpa mafamda amuk thamjiluna bahonarakpada nupi singa mungnarakpadagi bora dagi seng sing haidoktuna saikhai ki aduga Activa du su puna bahonarakpada athingba pirakpadagi tiar gas cell kaptuna tankhai ki thodok thokpam da tilam khiba nupi singna phongdorokpada mai chakliba yum sing adugi manungda mitei gi yum amasu yawbuga loinana thangnabada mitei amadi pangal singi yum singkhungna leirakpana hairiba yum sing asida su waiduna tumna sakna naba thawoina kuki lamhen bakharan satharakpa thawong oigani hairagli panbe awdi kang maseli lalasi hoglakpada air gi personnel kharana dukan amabu mai thana ba honarambadagi service tagi suspend tawkhiba leikhrawani aduga thogdodugi matungda mi amata sangalaktriba news econ gi area da kuki lamhen bakharana yum amasung school phaw mai thadokhiba gi wathok thokhrabani atop pawmana nongma khakki Manipur legislative assembly gi mifam si democracy gi puwari da amu mayek ni ihoragani o joy Amit Shah na mitei sing da irang loshina bhairliba si mitei sing na irang hoi haibaga chap manai RK Anand thasi kunma panda phamgadoriba assembly gi mifam si thokliba lalo sigi nate en biren gi lenga kannaba mifamni thawung asidi Manipur gi political gi puwari amasung laibak sigi parliamentary democracy gi puwari da amu mayek ni idun lehoraga da mifamni haina law minister so iramba veteran politician o join phongdokre ngasi kawa huidrom lekai da leiba mahaki yum da pangthok paw gi mifam da mahak na makata na hai lengak sina MLA amasung miyam gi machin menba khongnaw lok tawraga thamna ba yamna sengba mifam amadi oiragani Sahi taret khuntak pa dauna kangkhong saiduna tangdu leita dana leiraba phawda handak toloisin khiba parliament mifamda Manipur gi member singbu BJP lengak na wanga han khide MP singadu gi machin shol lonsin duna melga thamki double engine lengak na khongnaw shol lonsin bagi thabak asi Manipur assembly da su yorale mifam asida MLA singna thauna phana leibak ki oibu wafam khana bagi khudong saba phanglaroi assembly haibasidi miyam punu ki khana phamni parliament mifamda Manipur gi issue khana dringa gi mamangda assembly da hana warep lohning bagi miyam gi apam badu oithokhidre lenga ki wangang loina mifam asi August kunma thoi da phamlagani hairam laga kunma panda onthokre mifam asi su numit mari ni chathana ba propose tawi haina tai kariguma masina chumlamnabadi governor na hongdokpagi pangal leite parliament natraga assembly gi matam lepluraga hongba chanade aduga nongba khaki mifam asi da saru yardaba MLA singi mathakta assembly madi lengak na karamba action lowba ngamgadori haina so hangki kuki singa taliba tongan belenga ki demand si article shohungo humphum do gi matungina oiroi India lengak so article asigi mayokta Manipur thugai na bohonarlabadi merger agreement thugai haiduna pre merger status ta hanjin hanabagi right lei maram sina miyam na ka hena wabagi mathau ta de lengak so phibam si khangna thauna leina thengnagadabani masina taduna Delhi gi yaka yengdun leirabadi miyam gi apa masing thabak to onthok pangamloi haiki pawgi mifam sida saruk yakhiwa ex MLA RK Anandana hai lana sigi matang da Amit Shah na kokomi gi thomi sing kauduna tongan ba administration thamloi haibaga loina na irang loisin bada mitei singna achouba thodang lowna ba phongdorokpa kokomi na harau harau lakpa yaningde irang simiti singda loisina ba hairliba si mitei singna irang hoi haibaga chamani maramasina masigi matang da kokomi gi phirep semdokpa mathau dai haiki lana sida suda leiba kuki militant sing yawi haibasi khangnarabani masibu loisinabagi thodang mitei singna lowgadaba nate India lekang lowgadabani haibasi Amit Shah da khangangadabani haiki lan ngakliba ima imbel singda karigi sebau piraktabano kokomi ne sakhiba reli da saruk ahumdi nupi ngaktani maramasina mahaki maikai degisu kokomi da appeal tawjaningi haraduna wari sanaba matamda ima imbel singbu yahunbiu haiki atop pawmana assembly gi mifam nongma khaki ona phamguni haibasidi democracy gi wahan thok lehendabani lengak na miyam gi sentiment da sanabani
Jayant Kumar Apom ama leirabadi apom badubu phana bahonabada marong lakthokpa mathau tai natrabadi atopa mafam amada amuk pomkhalakpa natraga hanagi mafamduda amuk hanna pomkhalakpusu yai haina Manipur lengak ke hanagi law minister L Jayant Kumar na phongdorli Bishumda leiba mahaki yumda ngasi pawmi singo na kibada wafam si phongdokhibaga loinana hanagi minister asina makhata na hai Manipur da hujik thoklibi irang si taraina lopham thokde irang asigi tungkoiba waro sinama purakna bahonabada masigi horakpham sapsana thidoktuna thabak paikhatpa mathau tai Ekhoi gi system sida aswaiba ma yaure haibasi Manipur gi miyam khudimangna khangnaraba wafamni mathau taribadi kadai da soiribano haibadu thidoktuna sumthokna bahonabani haiki mangna hai Union Home Minister Amit Shah na Manipur gi integrity ka heloi amadi Manipur da tokhaiba lengak piroi haina thajaba pirakhiba adugi damaktadi haingai leitana thagat phongdoi adubu yam luriba wafamdi hojik oriba phibam asida Union Home Minister na pirakliba thajaba adu Manipur gi miyam na thajaba ngamgadori bara haibasini Prime Minister Narendra Modi na leibak sing matang da wangang kibada telbasu te na Manipur gi matang da wafam khajik to oribasu panbiduna ing tappa purakna bo honagani haina lauthoki Manipur da hojik nongmai kapna bagi chang hanadagi khara hanthare nongmai kapna ba lepadi natte maramaduna Manipur da hojik chu ing tappa haibadu leitri haibasi khudimang na yanar wafam amani hojik oriba phibam asida political gi oiba khudong chaba longna bagi apik bawa khlon thadong aduna punna thabak tawmina bagi tangai phadaba lei masida yam nangak libadi lamdam asigi miyam na leiriba lengak asida irang asiga mari leinana akhanaba assembly session ama phambi naba haijakhrabasu thabak to onthokpa leite Madugi ona teina bada thasi kunma panda assembly phamnagani haina lauthokre adubu assembly asi nong makhaki oina phamgani haibasidi democracy gi wahan thok lehendabani miyam gi sentiment lainga asina sanabani maramdi Manipur gi hujik oriba wathok asi nong muda khanaba loiba ngamloi haiki mangna makhata na hai lenga ngam salaiba haibasi araiba thabak nate adubu hujik oriba mong sidi phagi tare masi Manipur gi oina di yam malai bakthi bani Manipur gi boundary manung da thokliba wathok asi ngasi phawda loisin mangamdan leiriba si nungaite ngamkhai gi saruk sambal khadabana maram illegal immigrant kaya lepalaitana sangsilakpadagi pibam silakibani lamdamas da all cookie amasung new cookie ani thokna lai haina cookie scholar TS gangte kowa amana phongba lairik tamayek sengna palli makhoi sing si matam sanga leiminnaraklabanina yelhomini haina lawrubasu hojik Myanmar lomdagi lepalaitana sangsilakliba all cookie amasung new cookie da sandabu cookie sing asigi matangda hakchinna lawbu mathau tai mahang makhatana hai thasigi kunma panda phamgadoriba assembly da cookie MLA tara saruk yaroi haribasi maram jade Kari maram gi damakta makhoi assembly da saruk yaroi doribano haiba mayek sengna khangan gedabani Manipur gi cabinet minister amasu oriba nemsak ki gena mitaina namna khundaba maphamda makhoi lakpada khudong charoi maramaduna assembly yawbang ngamloi haina phongdorliba sisu maram jade security pibi naba mahangna haijadribagi maram karino haijakhiba leiragana lengakna piroi haina khangalakpa laikhibra haibadusu mayek sengna khangan gedabani Amarom the hiram asigi matang the Manipur Legislative Assembly gi speaker na tumina leisiliba si yaning de haina phongdokhibaga loinana tha ahum helaba Manipur gi irang loisina bagi damakta Prime Minister Narendra Modi na ngasi phawda state asida laktriba karigino haina makhata na hanagi law minister asina hanglakli atop paumna lengakna Churachandpur gi damakta silchar amasung aijol phawdun pochai sing pusina ba thorang lokhale ngasidagi Churachandpur da Imphal dagi army amasung air ga khusamna duna tangai pada polam sing purgani May ahum dagi mitay do onsin duna akan balaan sa thaba horakhiba mafam amasu oiriba Churachandpur district leptana sa tharakli balaan asigi manung channa NH2 da hojik phawda blockade sa tharakpa yauna atopa maram sing dagi tangai phadana hingbada sangba polam sing mahusha gumna phangtabadagi Manipur lengakna silchar amasung aijol gi khuthang da polam sing si Churachandpur da pusina bagi atopa thorang am paikhale Sereksida ngasidagi hauraduna army Central Armed Paramilitary Forces amasung Assam Rifles ka khusamna duna Imphal dagi su district asida tangai phadana hingbada sangba polam sing pusina Thorang tawri hairi wafam singa DIPR na thokiba serol mana haibani serol sina hai Churachandpur da pochai sing putok pusin tawda isu sing mayong nar pyauna transport operator sing su Imphal amasung Churachandpur gi marakta transportation gi thabak tawninglak taba amasung inter district boundary asida law and order gi isu yauna security gi khudong chadaba mayok narakpana tangai phadaba polam sing putok pusin tawda apan bapirakhibani Adumoinamak National Highway sing da leramba security khudong chadaba singdi miyam ga khusan manduna District Trade and Commerce na Assam Rifles CAPF amasung State Police na kokhlagani hairi aduga tangai phadaba polam sing mahusha gumna puthok pusin tawba yana bagi damakta lokhalakpa thopa thabak singi manungda Deputy Commissioner gi level da polam sing asibu phanganaba amasung masigi mamal gi matang su sang naina review meeting sing pangtholgani hairi Seng singbu retail sale da yona bagi damakta FCI da gi stock ki phibam su lawre Masigi manung the open market sales scheme sale gi makhada cheng quinton 4823.50 yen thokre hairi
Kaitel the Poche sing black marketers sing a patient Tambadagi Maman Hengalapa Tingnabagi the Makta Akan Batabak sing localagani. Loinana, SDO singna, ADC staff single Loinana, retail sung wholesale mamal sing Kangdoknaba, price reporting center sing Shu Hangani Heidi. Hidak Langtak Singbu district sing the Panganabagi the Maktasu, Lengaki Maike Tongan but Horang sing locally. Tabagasi, BSF, Air, Manipur police na helicopter si na duna ora passing lehendana ba health department ke khusam na duna paikhalakpani aduga lenga ki maike digi su seng gehu ata gram dal hawai makhal sing sini groundnut oil asathau banaspati numilegi thau soya amasung palm oil sana sangom alu tilhau khamela sinba amasung thumna singba yauna tangai phadana changba polam kuni thoigi mamal sing yangshili Tabakasi Churachandpur ki deputy magistrate na chairman oidun linkhat par district level price monitoring committee ka khusam nana paikhat pani hairi atop paumna lanjana khraba yum singdagi jinga yauna pochai sing huran duna purakpa kuki joni pan torbungda combine force na phare Kanglu masen ki tamthirba lam sa tharakpadagi yum kai sing mai thadok narakpana yumbu sing lanjana khraba matungda mai sakpada yahodaba yum kharadagi jinga yauna tongan ba polam sing huralaga purakpa kuki jogi miyoi nipan ngarang makhoina huralaki ba polam singa loinana torbung banglada combine force na hangdokpa mobile check force ki personnel singna check tawbuda phare thawdo singarang thilpung manga makhairom tarakpada thokibani huralakpa yamlo polam sing adu Mahindra Bolero MN02 G2528 ta haplaga Bangoi Pai Kuki Kulomdagi mobile check post asi tamna lakibani. Garis the tongan polam sing pik thanne yawbo ubudagi khamtune check torubada jingamana yang khaironga loinana gari gi rim ani spare tire tongan bakoli kuntharom gas ki stop ama cycle frame amasung steel gi pochai sing yawrangkhibani hairi. Uralak polam sing asiga konana pharaba singna gari asibu thorakiba driver Lalkhuma Boila Wi-Fi. Driver sigi loinabi Lal Dai Kim apokpa mapa B athang Lumin Show apokpa tolao Letmin Lan apokpa khajam Mauniu apokpa tauthang Malsom apokpa jamkholen amasung N gamthang apokpa pauja thang ni hairi Pagalaba gari yauna polam sing amasung masibu purakliba miyoi sing adu mobile check post asigi maikaidagi CRPF amasung BSF ki officer ani amasung tarataruk suba kumaun regiment ki personnel amagana Churachandpur police station ta khusinakre hairi Atop pawmana Assembly mi pham pangthoklabadi thorokpa aphafatagi teksak lengang pugadamani Go to ITLF. Mitai Desatabalan gi Thauna Hablakliba Committee on Tribal Unity Samna Go to Amasung Indigenous Tribal Leaders Forum Samna ITLF Haina Khangnariba Sigi Mathang Sitna Secretary Odiba Lanmil Lung Singsit Amasung Muan Tombingna Kuyek Piba Cherolamada Tampakta Kukijo Sing Mapung Phana Leiba Ngamdriba Phawba Tha Sigi Kunmapanda Pangthokani Hariba Assembly gi mifam yaithokadabani hairi Karigumba lengang na wafam asigi wang da mifam asi pangtholabadi masida thorakpa aphafatagi teksak state lengang na pugadabani hairi to pawmana health director oiramba Dr. Rajogi Scott tagi nongmai ahum mulure kangchup chingkhong dagi maruga kona na phangle Mitai don sin dona landarak liba kuki jo milten singbu thenganaba khulngak pasingna aphanga phangba nongmai khomjin bagi thabak sa tharakpagi manung chanba thawung oigani thajaba thawdo amada health services ki director oiramba Sagolban Vijay Govinda dagi Dr. K Rajo da laingak na pibe Scott kam house guard ki personnel ahum dagi nongmai ani ngase yupung ani makhairom tarakpada sakhangdaba singna mullaga purure police na makhoi gi khongul libada nongmai singadu ngasi nungthil pung taruk lom tarakpada kangsup sing khongi mafam amadagi maru singa kona na tekta kaidana phangle hari Dr. K Rajoda police amasung VDF personnel ahum provide tawani makhoi taruk ki manung dagi ahum da issue tawba carabine ama AK series ki rifle ama amasung insas rifle ama sakhangdaba sing aduna overpower tawraga mullaga pukhibani hari tawdosigi pautaraga Imphal PS ki team amana personnel ahum adubu lokhatuna machine hangbaga loinana nongmai mullaga pukhiba miyoi sing adugi khongul liduna operation chatharakpada nongmai ahum aduga konana maru sing tekta kaidana recover tawbu ngamkhibani hairi atopa pawmana Churachandpur gi Gelmol Kuki Khuldigi nongmai taret phagale Mase Assam Rifles amasung army ga khusamna duna Churachandpur district ki Gelmol Kuki Khulgi manakta operation chathabada tongan mo nongmai taret amasung bomb kapna saba local made motor sing amasung atai polam kya phagale hari IGR South ki cherolamana haibada phagalaba nongmai singi manungda M4 gi magazine yawdaba rifle ama magazine yawdaba 9mm pistol ama stand gun ama 9mm gi country made pistol magazine yawdaba ama amasung .22 gi country made magazine yawramdraba amani hairi atop pawmana parliamentary election 2024 gi matungda BJP gi khongul mutlagadra August 13 dagi Mumbai da opposition INDIA gi ahum subami pham pangtholagani anobu party sing yawshilakadori
मथंग सही 2024 दा पांगथोकदरिबा लेबाक सिगी पार्लियामेंट्री इलेक्शन दा थंगना थंगना यूनियन लेंगाक पायरलिबा बीजेपी न लुसिंगबा एनडीए की पार्टनर सिंह पुमुत मुथनबगी पांदमदा कांग्रेस यावना तोंगान तोंगानबा पॉलिटिकल पार्टी सिंह न पुनसिनदुने सेमखिबा इंडियन नेशनल डेवलपमेंट एंड इंक्लूसिव अलायंस समना INDIA हाइन खंगनरिबा सिगी अहुम सुबा मिफम था सिगी कुंथा माथोइदगी नुमित निनि सुपना मुंबई की ममिंग लेरबा होटल ग्रांड याटा पांगथोकनबा थौरांग तौबगा लोइनाना मिफम असदे अलायंस सिगी लोगो लेपथोपगा लोइनाना स्टेट खरदा पांगथोकलगदबा असेंबली इलेक्शन यावना मथंग सही की पार्लियामेंट्री इलेक्शन दा अलायंस सिगी पार्टी मसेल की मरकता सीट यंथोकनबगी पोरम याथोलगनी हाइरी अहुम सुबा मिफम सिगी ख्वाइदगी मरुओइबा माइ पाकपदी हाना अलायंस सिदा यावरक्त्रिबा अतोप पार्टी खरसु नहुना यावशिलकपना ओइगदौरी मीटिंग सिगी मांगोइना बिहार की चीफ मिनिस्टर नीतीश कुमार ना ngasi फोंगदोखिबदा हौजिक लेरिबा पार्टी कुंतरुक की अलायंस सिगी अहुम सुबा मिफम सिदा अतोप पार्टी खरसु यावशिलगनी हाइख्रे अदुमोइदमक बीजेपी की मायोक्ता तोंगान तोंगानबा पार्टी सिंगबो अमतोइना पुनसिल हनबदा अचौबा थौदांग लौखिबा जेडीयू की लुसिंगबा सिना नौना संगलकदबा पार्टी सिंगी ममिंग सिंगदी फोंगदोखिदे अदुबो कांग्रेस की वांगालोय अशोक शर्मा नदी बीजेपी न लुसिंगबा एनडीए की मिफमदा सरुक याखिबा पार्टी कुंथामाथोइगी मनुंगदगी पार्टी मरी मंगा दी अलायंस असिगा पाउ फाउनरे हाइना क्लेम तौख्रे शिवसेना उद्धव ठाकरे की लुसिंगबा संजय वारुत्तनसु अहुम सुबा मिफम सिदा नॉर्थ ईस्ट इंडिया दगी पॉलिटिकल पार्टी खसु यावशिलकपगी ओइथोकपा लेरे हाइकी अदुगा मिफम सिदा लेपथोकदबा अलायंस असिगी लोगो असिना लेबाक असिगी अमत्त ओइबगी सक्तम यावना मखा ताना अमत्त ओइमिनबगी थौना सिंग सक्ताकनी अलायंस असिना लेबाक असिगी क्रोड चामगनी फुगी मियामगा समननब होनरी हाइकी मिफम सिदा कांग्रेस प्रेसिडेंट मालिक अर्जुन खरगे अमसुंग MP सिंह लोइनाना सोनिया गांधी अमदी राहुल गांधी सु सरुक यागदौरी महाराष्ट्र की हानगी चीफ मिनिस्टर उद्धव ठाकरे ना थासी गुंथामाथोइदा सरुक यारबा सिंगी साकले लांगलगनी अदुगा मथंगी नुमितना मिफम पांगथोकलबा मतुंगदा पाओगी मिफम अमसु पांगथोकनी हाइरी मिफम असिबु माइ पाखनबगी दमकता कांग्रेस ना मीडिया अमसुंग पब्लिसिटी की थौदांग लौरगा NCP ना ट्रांसपोर्ट की थबक तौगनी अदुगा शिवसेना ना लेफम चाफम की थौरांग तौबुगा लोइना मिफम असिगी दमकता होटल अमगी का सनी हेना बुक तौरे हाइरी पनबे यावदी ओपोजिशन पार्टी की अलायंस असिगी अहान मिफम जुन थादा पटना दा पांगथोकरबा मतुंगदा अनिसुबा मिफमना मथंग थागी थाखाई सेलकपदा बेंगलुरु दा पांगथोकतुना अलायंस असि सेमले हाइना लाउथोखिबनी अतोप पावमना कांगपुकपी एखोइगी इरमदमनी सोइदनी इसागी युमदा हनखिगनी कुकीगी लमनते मखोइदी रिफ्यूजीनी हक्थेंगनबा पावदम कांगपुकपीदगी खुंजामा कांगपुकपी एखोइगी पोकफम लमदम इरमदमनी मफम अदुदा एखोइ सोइदना अमुक चटलगा लैरुगनी कांगपुकपी कुकीगी लमनते मखोइदी रिफ्यूजीनी हौजिकसु म्यांमारदगी मखोइदी लेप्तना तांथोरलिबा कांगबुनी हाइना कांगपुकपीदगी लांजेलक्तुना हौजिक लंबोय खोंनांखोंदा हांगलिबा रिलीफ कैम्प दा संजफम लौदुना लैरिबी येंखोम मेमीना फोंदोरली पाउसे सिगा खनना मेमीगा उनखिबदा महांगना हाई मे अहुमदा चुराचानपुरदा इरांग थोपगी पाउ तारबसु कांगपुकपीददी असुक तमथिबी इरांग थोलकनी हाइबा थाजरुदे मरमदी ममांगदसु मिटै अमदी कुकी सिंगी मरकता उनखटनबगी थौदोकसिंग थोखिबा लैख्रे मदुदा युम थादोक्तुना नोंगमनिनी साफागदम मफमदा लैरुरगा अदुमक हलकपा याय मखोइनसु कौरकलगा मखाताना अदुमक लैमिनदुना लाखिबनी मे अहुमदा कांगपुकपीदसु मखोइगी रेली चटकी अदु महौसागा मानदबा खरदी नुमित अदुदा उई रेली चलिबा मियोइसिंग अदु अमु मसुगी फिजोल लोइना सेटली लोइना मखुत्ता चै अमदी थांग पाइबसु यावी नुमित अदुगी नुमिदांग पुंग तरुक ताबा फावबदा कुकी सिंगा मखोइगा अदुमक वारी सानदुना लैमिनरमलिबनी मदुगी मतुंग पुंग अमरोम लैरगा अंगांग सिंगना इरांग असि कलकदौ माली हाइना हाइरबा फावबदा करिसु तौरोइदा हाइना खुमखी नुमिदांग पुंग 8 खर हेलकपा अदुआइदा कांगसी खिंगबा हौरखी मतम अदुदा दुकान मै थाबा हौरले इकान कानदना मखोइगी मरोलदा मिटै थियु हाइना लाउनबा तारखी मरु ताबदगी मखोइ पुलिस स्टेशन तमना सेनखी पुलिस स्टेशन दसु मखोइ पुलिस पर्सनल मरी मंगा रोम तमक लैरमखी मदुदा अइना वारौदुना नखोइ कैदरोगा लैरिबनो नखोइना दुकान मै थारबसी उद्रा हाइना पेंदना सैखी लोइनाना नखोइ खरसिना अखोइबु कनबा ngमगद्रा हाइना फावबा हंखी मदुदा मिटै पुलिस अमना इमा सावरनु सिरबसो अखोइ यावना सिगनी अखोइ ngमना बथेंगनी हाइना खुमलखी अहिंगदुमु पुलिस स्टेशन लैरबा मतुंगदा नोंगालगा तारानिथोइ सुबा एआर की टीम अमना मखोइगी केम त पुदुना सटखी अदु केम अदुगी अकोइबदसु कुकी ngakta लैबना मरम ओइरगा पुकनिंग द सिंगनबदी अदुमक फावखी मदुना मरम ओइरगा मखोइगी ऑफिसर अदुदा अखोइबु लमफेल लोमदा थिनबिनबा कन हाइजखी मतम अदुदा कांगपोकपीगी थॉमस ग्राउंड हाइना खंगनरिबा मफम अदुदा कुकी सिंगी ओइबा मिफम पांगथोखी अमदी लाउड स्पीकर सिन अदुना मखोइगी मरोलदा मिटै लोइना हालसे हाइना लाउबु ताखी अखोइना कन्ना हाइमनबदगी कांगपोकपीगी SP अमदी OC मसा यावना अखोइ सेनापतिगी लाइरो लोमदा ओइना चटखी मरमदी इम्फाल तमना हाईवे द चटपा मतमदा अखोइ लोइना सिगनी हाइबा खंगी लाइरोदा लैरिङै द सेंथोरपा नहुदबा मिटै खरा कुकी सिंगना थिनबिरखी लागिबो कुकी सिंग अदु हाना खंगनबा ngakतनी मखोइ सु नुंगाइते हाइना फोंदोकलमखी
लाइरोगी आर्मी कैम्पता नोंगमा लेरबा मतुंग आर्मी सिंग अदुना अखोइगी चानबा सरुक्तगी नखोइदा खाइदोलगा पिजबनी गवर्नमेंट करिसु पिरकपा लेते अदुना नखोइ इम्फाल लोमदा थिल्लगे हाइना खंगलखी मखोइगी गाड़ी खरदा अखोइबु काहलबा मतुंग दम्बूरगुम्बा अमना अखोइ पुलुक कुपसिली अमदि मोबाइल साइलेंट थमु वारी सानगनु हाइना खंगलखी गाड़ी तोंगदुना चटपा मतमदा अखोइ कांगपोकपी यौरे हाइबा अदुम खंगी कांगपोकपी फावरगा चटलिङैदा वाखलदा अखोइ अमुक मफम असिदा हलकपा फंगलरोइदा हाइना खल्लुबदा यामना कपखी हाइना पेंदबुगा लोइनाना फोंदोरखी महांग मखा ताना फोंदोखिबदा कांगपोकपीदा लैबा मिटेइसिंगी युमदा कुकीसिना संगसिलगा हुजिक लैरी अदुगा इम्फालदा लैबा कुकीसिंगी युमदा मिटेइसिंगना संगलगा लैबदि याद्री मसिदा अखोइगी लैरिबा लैंगाकसिना तौरिबसि करिनो हाइबा खंद्रे मखोइगा अखोइगा करीदा खेनरिबनो मखोइगिना लो अमा तोंगाना लैब्रा हाइना हंखिबगा लोइनाना कांगपोकपी मखोइगी मरम नते मखोइबु तांथोखिगदबनी मखोइदि हौरफम खंगदबा मसागिदा ओइजबा थीबा कांगबुनी हाइना मखा ताना महांगना फोंदोरखी अरोबदा पाउबिलाई न्यूज रीडर की वीडियो बु येंबिरिबु पुनमक पुखुरुमजरी।